Leingak ki school sing asi muthatnabagi thoujilla haibisini maruna masi matangdane akhona ngasi phamjarise aduna lamdam amagi mahi masingi lamda karma phibam da leirige haibise akhona Leingak ki school singi phibam si yenglaga khangi haitare lepi haitare aduna lamdam ama chakhot pa natragana afaba khunai ama semgat naba honaba matamda mating leiba mahiroi puthokpa haibisi tangai phadi haina EMS na lawgai aduna setmilon phattaba akhoi ireiba Manipur gumba amadadi yum ama chalaina ba honna matamda aduki matik wanai aduna mama mapa singi ama tangairaba makoigi pandamdi makoigi asadi macha singbu lai ningthina tamhanba lagle su matik chan hayanba amadi yaragadi government gi thabak macha amatam khangba haibisina makoigi priority oi adubu asi aikoigi Manipur dadi kadauge hai matamda private school singjina ka hena masing hengat ki ba aduga government gi school singjina masing ka hen hantharaktuna ngasi macha singbu lai ningthina tamhanba ngamaktaba haibudi lairaba awana na henba lamdam ama oiba maramna aduna masi karidagi tholak libano haibadu aikoi hangma matam oidribra haibadu ni ngasi EMS na hangkachari ba hom masi aduna Central government ki oina tongan ba scheme singi makhada government gi hoi Manipur state government gi school singi lemna magi admission yauna aduga free of cost like tamhali aduga uniform aduga tongan ba nomagi chara ama phau pijaduna afaba mahi roi puthona ba magi pandam da changsilagli adubu ngasi masigi adubu ngasi di kaidoge hai matamda hariba government gi tongan ba thausil tharang asigi ona taina bada aikoi EMS na urak pai tare aduna masi nunggi oiba wakhal oje karino hai matamda aikoi state government ka lanai senjau pai ba capitalist kharaga manaduna government gi oiba school singsi muthatla kanda privatization gi policy ama labra isam samne amna phajaba model ama haira kanda public private partnership ki model ama purangna bagi asa adu mangphau narakna ba honara libra haibisi aikoi EMS ki maikai dagi thamjari aduga nakal amarom da muk yengbada lanai mai sang singje nong magi henkalak pai tare mafam khara dadi saidin ga lona babo yauri hai tare aduna Leingak na piri ba khudong chaba singja makoi da kaisuk pi ba natte but adu bu ngasi aikoi gi khudong chaba kaya asi pina Leingak ki school singdi nong magi sim hantharak pa aduna aikoi gi free of cost yen ba larik phau ba aikoi gi la government ki school sing thang ta ba adu bu private ki school sing dadi ka hena marang kaina phang bai tare maram aduna sahi amada aikoina haifet aikoina pathok sabada haitare masi aikoina sab saba kaino amadi asengba madugi chap saba estimate oiba expenditure dumadi natraga chu aikoina tongan ba school sing Imphal Valley da leriba school sing ji da aikoina source khara dagi laujaba matam da aikoina changiba sahi amada haitare sahi amada parents amana magi macha amabu like tamhana bona matam da expand toriba magi chading si for example admission tawa matam da lanai school amada lawi besi lising manga dagin lising tara phabo lawi haitare aduga school gi tuition fee na lupa chahi tha amada lupa lising amada dagin lising ama changa phabo lawi aduga ben na tha amada lising amada dagin lising ani phabo aduga boarding laiba satha jingi oina lising tare tagin lising tara aduga school uniform book samsung tongan ba stationery item sing lupa lising kunsa dagin nifu phabo lawi haiba chai khoi gi thawmi sing na kupna hanguraba matungda pukhalakpa estimate expenditure ne haitare aduna sahi amada mama mapa singna angang amagi magi total expenditure di lupa lakh amaga lising yankhai dagina lakh ani phawba changi haibasi aikogi thaumising na kupna hola matang da puthok sarakpani aduna Manipur gumba masagi resource leijadaba lau singuna mapung oiba sinpham ama oiba khunai amane ba aduna maram asina mama mapa singna macha ama sema matamda aduki matik wai adubu makhoina paisa sel lejade laumi am oiraga su macha singbu like tamanda ba yade haibagi pandam da macha singbu yamna wana bakut ta khut haptuna yamna awaba ma mayong na duna macha singbu aremba da haitare government na free da tamhanga da larik tu government school singina lairata bana private school singda tha ama da lupa lakh amaga lising yankhai degina lakh ani phawbu tingduna ngasi phaja graba scheme mayam ase government manghal lakanda aikoigi people yamna awaba resource marang kaina lejadaba atuki matik land gi chaiking ju phangiba aduga covid-19 na ka solak pada kitang phagalak pada ngari busida
ethnic conflict na muka hena soksin khibadagi atuki matik setbinon da awaba leingai cheraga sida ngasi government ki policy program mayam ama fail oiduna sahi amada tingiba chading ase arembadani haibaduni akoina ngasi puthokchari bede aduna haiba paisa asi akoina sahi amagi total income da haitar state ki economy ji da akoina panjilagadi natragana makama ki family du da maji government school singji da tamagadi madu sungsoi choidana kanba ngamgani amasung setbinon da ka hena phagatgani haibaduni akoina uchani ngisi aduna tongan ba mapal ki state like Assam guma Tamil Nadu natragan Delhi Uttar Pradesh adu Gujarat South Karnataka haiba state singdi dadi masagi oiba lanai gi oiraga su state na magi fee gi regulation policy ama semduna tongan dai khoi gi makoi gi gamer private school chalai raga su masagi akak ba fees ama semduna sebiduna lowning ba mawong da khoi Manipur dadi lowning ba mawong da magi school na magi fee structure je lep nai aduga madudagi hantok thana even magi socks ba makoi gi school maming thadanduna privatization gi chang ka hen henkatuna education sector asibu business ki sector amu onje laktuna ngasidi aikoi gi education ki sector asibu aran ba mawong amada haitare aran ba mawong amada puduna business on onthora pasi laibak thibani haibuduni ngasoi akoina aim ta hajaningi si madam maduna aikoi gi aroi bida akoina aim ta puthong chaninga badi aikoi gi Manipur ki education sector asa mainly akoina primary education ti da grassroots ki level ti da main emphasis pira kanda awon ba revolution ama purangna bagi da makta atuba matamda aikoi sungjoi soidan akan ba khongjan kya sangsin duna ngasi lairiba resource marang kaina lejata ba aduki matik lan gi chaiting na du he na ka he na economic soksin khaba lamdam ase em ta kari gum hiram khara da ngasi gi asai private school da thada gi sentham mayam asi aikoi hingalanduna mating leba khunai ama afaba economy ma semgalakpada aims na maru ba thodang lawgani aduga aroibada private school singju aikoi aims na sung atuba matamda makoina government ki oiba thausil thorang khara soibadagi makoina matam gi matungina kawigada oja sing kawbiraktaba madugi khudong chaba laura kanda laik lai suning thina tamjinlurba satra mayam ama mahiroi mayam ama oja oibagi eligible oirba mayam ama bu private school ka hen hangtoraktuna makoi gi privatization ki langi da thakuna oja ke amu ehenduna akoina piningba paisa pibiduna nomagi central government na piba minimum wages ki rate fawba yaudana hatare haikru manada yomduna pira kanda aikoi gi ojasing maru oina ojasing gi sinfamda lejariba kaya amabu makoi gi basic human rights matpi basi kudak tagi lepiu maramaduna aims ki akanba pressure di government na thuba matamda private school jingi oina su fee regulation policy ama sembiduna chap chaba makoi gi ojasing gi minimum wages se sungsoi soidana pibiu haibajima thamjage aduduga aroi bada aims na haijaningi si Leingak ta Manipur da lariba asuk lamba government school singsa nongma gi musila lakpa haitare muthalakpa gi policy ama yam chauna mamitai khudam oina hairabada how kiba 2025 ki December ki date 8 ta ACRT Lamphel da class 12 meritorious award sing yenthokiba government ki position holder sing gi meritorious award yenthokpagi thoram amada education S ki director masa mangna school government ki school 294 asi angang amata zero student enrollment tawre maramaduna high school sing asi close tawsin manatragana manang nakpa school sing da merge tawsilagani aduga maduda 294 di school sida leiriba oja lising mangarom masi atopa school sing sida hauji wali school sing sida tharagani habse masidi yamna laibak thibani masigi khongthang asidi amuka hena koi gi government school sing bo muthatnaba government ka lanai senjak private capitalist khara ga manaraga government school sing muthatpagi lambi asida khong thangjile changsile habasi masana takthok jabani school ama ani dilaidan school chani ga 94 ase amukta da muthat pa habasidi masidi em ta yamna haksina lawi hariba school sing asi atuba matamda hingana naba amadi mage tangai phadana hausiki matam sida modern infrastructure aduga lairiba mage awat poja sing aduga tongan ba quality education porangna ba khona ba matamda mage changa da basic amenities mayam adu government atuba matamda PBU aduga Leingak school sing asi hingalan view hai basima thamjage aduga government ki mafamda aikoina aims na thamjaning ba
point khara pathokchage number 1 Leingak ki school sing muthatpagi mahut laukhat pham thokpa thabak sing laukhat pi school merge tawsinduna lai da bidai cha sing da polum hengan han ba yaroi sin ahan ba point na thamjage aduga ani subada namsinduna thamliba Leingak na laufam thokpa thabak sing aten ba matam da haidok piu example oina pre primary teacher sing kauge ba namsinduna lairi adubu ngarang nahan primary education kaugi primary teachers isingama kaugi ba du ngarang na notification thokuna recruitment process makha ta na chatharani haibaduma aim na maduma taram no oi aduga ahum subada aten matam da Leingak ki fee regulatory body ama semu aduga mathau tawhalu aduga mari subada lanai mai sang sing da piri ba awamal gi mathakta akan miyeng changbiu makhoi da phangam thokpa senpham phangalu haiba point mari sina aims ki akan ba point ama oiraka nang masigi matang da khoi sungsoi soidana akan ba masigi point je pandam si phangna bagi damakta khongjang changsi lakani haiba je masi thamjaraga matang se tension je